ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯁꯦ ꯁꯨꯝ ꯍꯥꯏꯗ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯝ ꯍꯥꯏꯗꯣꯛꯇ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯑꯩꯁꯦ ꯁꯨꯝ ꯃꯌꯥꯝꯗ ꯁꯤꯒꯤ ꯃꯇꯥꯡꯁꯤꯃꯇꯪꯗꯤ ꯑꯩ ꯔꯤꯄꯣꯔꯠ ꯑꯝꯇꯪ ꯄꯤꯖꯒꯦꯅ ꯑꯩ ꯇꯧꯕꯅꯦ ꯃꯃꯥꯡ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯃꯃꯥꯡꯒꯤ ꯑꯉꯥꯡ ꯂꯩꯇꯕꯒꯤ ꯏꯟꯁꯤꯗꯦꯟꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯗꯒꯤ ꯄ꯭ꯔꯤꯟꯠ ꯑꯦꯟ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯤꯡꯅ ꯔꯤꯄꯣꯔꯠ ꯄꯤꯕꯁꯤꯗ ꯏꯟꯇꯔꯅꯦꯠꯇꯁꯨ ꯂꯣꯏ ꯌꯥꯎꯕꯅꯦ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯄꯥꯎꯁꯦ ꯃꯨꯟꯅ ꯀꯨꯞꯅ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯗꯤ ꯃꯩꯇꯩꯅꯤꯅ ꯁꯤꯗ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯈꯨꯟꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦꯁꯦ ꯈꯪꯉꯦ ꯃꯣꯏꯔꯥꯡ ꯀꯗꯥꯏ ꯂꯩꯒꯦꯁꯦ ꯈꯪꯉꯦ ꯀꯥꯞꯊꯔꯛꯏꯁꯦ ꯃꯣꯏ ꯑꯇꯣꯞꯄ ꯒ꯭ꯔꯨꯞꯅꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯗꯤ ꯃꯩꯇꯩꯅꯤꯅ ꯈꯪꯗꯣꯏꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯎꯈ꯭ꯔꯨꯜ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯀꯥꯡꯕꯨꯁꯤꯁꯨ ꯈꯪꯗꯣꯏꯅꯦ ꯑꯗꯨꯝ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏꯅ ꯀꯦꯔꯦꯂꯥꯒꯤ ꯅ꯭ꯌꯨꯁ ꯑꯃ ꯄꯥꯕ ꯃꯇꯝꯗ ꯀꯦꯔꯦꯂꯥꯗ ꯍꯧꯖꯤꯛ ꯀꯥꯡꯂꯨꯞ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯃ ꯏꯔꯥꯡ ꯊꯣꯛꯅꯕ ꯃꯇꯝꯗ ꯀꯥꯡꯂꯨꯞ ꯑꯅꯤꯗꯨꯒꯤ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟꯁꯦ ꯐꯖꯅ ꯃꯨꯟꯅ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯒꯗꯤ ꯀꯦꯔꯦꯂꯥꯗ ꯏꯔꯥꯡ ꯊꯣꯛꯏ ꯁꯤꯔꯤꯕ ꯒ꯭ꯔꯨꯞꯇꯨ ꯀꯔꯝꯕ ꯒ꯭ꯔꯨꯞꯅꯣ ꯍꯥꯏ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯏꯟꯗꯤꯌꯥ ꯇꯨꯗꯦꯒꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯔꯤꯄꯣꯔꯠꯁꯦ ꯑꯩ ꯃꯨꯟꯅ ꯄꯥꯖꯕ ꯀꯥꯟꯗ ꯑꯇꯣꯞꯄ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯁꯨꯅꯤꯀꯣ ꯃꯁꯤꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯁꯁꯄꯦꯛꯇꯦꯠ ꯃꯤꯂꯤꯇꯦꯟꯁ ꯍꯥꯏ ꯀꯨꯀꯤꯁꯨ ꯄꯟꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯇ꯭ꯔꯤꯕ ꯑꯉꯥꯡ ꯁꯤꯔꯤꯕ ꯑꯉꯥꯡꯁꯤꯁꯨ ꯑꯉꯥꯡ ꯑꯅꯤꯈꯛ ꯁꯤꯔꯦ ꯑꯗꯨꯒ ꯃꯃꯥꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯉꯦ ꯍꯥꯏꯅ ꯈꯛꯇꯪ ꯁꯣꯛꯏꯕ ꯁꯤꯔꯤꯕꯁꯦ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯃꯥꯒ ꯃꯆꯥꯒꯅꯤ ꯑꯗꯨꯒ ꯀꯥꯞꯊꯔꯛꯏꯁꯦ ꯆꯤꯡꯗꯒꯤ ꯀꯥꯞꯊꯔꯛꯑꯀꯥꯟꯗ ꯇꯝꯄꯥꯛꯇ ꯁꯣꯛꯄꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯄꯟꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ adjoining area of hill and valley area haina ire adu itaragati apabasingduna keno toba matamda perception je loba matamda akhoina oina kapa haibdi maitaina oina akhoina mu moiromda haidi kapthok kapa mangadaba haitare ko masigi keno jisu khui jisu sum yawe adu sise hojikti wa ngang basu yam lure luba ise sum ngangdaba akhoi nganggadaba kangu kharasina sum namchelaga leiragadi mu fajaroina aina appeal tawningbase news media singsu khoi manipur gi singsu yam kannabati khoi hona biri adubu maruina aina expect tawjabase khoi manipur gi government leibiriba any angam thau leader singsina su mayek sengna I condemn killing of maitai keno angang ani aduga mama se sumaina attack tawpa maitai gi khunda attack tawre haibse yam clear oina panbasidi pande kaigino da tronglaubi haiba mafam se aina maitai oibagi aina manipur de oibagi khangbai wani alo darjeeling dagi mi mana la akanda tronglaubi haiba khunje kuki gine na moi dum presume tawgi basu ya kaigino da mayek to khoina sengna panbidragadi tuna furup ki pot sima katang mayek sengna panbiraka lamjina valley da leibani aduduga tawre i pot china sumaina chingdagi ni sima kitang mayek sengna panbirakandadi perception je mayamna su akoina khanganingi sidi mapalomdani akoi moirang manungda adagi ningthogungda thinunggaida ada infal akoi prok chakpai wane kaigino da chingdagi kapthari ase akoina di khangmani na chakpai wane dubu pau se piba matamdadi manipur mapanda hajikmaktasu ngasaimaktasu phone da hangbada manipurang loidri malene angang ani si karamba proof ki keno no kamai toija no haiba question je dum hangakta banati kaigino da akhoi gi sigi report sidagi piba report dagi khoi angam athosing na su report je thagatpa matam sida siba angang se maitai gi proof dagi sumaina sibani kapthare isena moina kaptharak pani kuki gi haibasima mayek sengna pandramnina mayamda su dum miscommunication je dum leire hai tare si kashu thodokna koi irang pamuba degi kainogi wa nate hoi manipur da shanti hanjalangna na mayam yam kanna topa group mayam amana hotne tawbadabu report se piba matamda akhoi di amarom da khoi meitei sidi handai su aran masu dum sengna khoi di aran masu dum taraga su leire akhoi se minority majority haiba kaino da su hana dei jo hauna majority ni akhoi na angam bani akhoi na ot pani haibagi kaino amasu narrative amasu hana dei hauna yam lingna su chatle adai religion lomda Christianity Hinduism gi adugi adagi haina su hana dei yam kanna dugumba masu leibanina hojik sidi irang se kainom tholakpada report se khatang maitai na tawbani adagi kaino na tawbani haibasi phajana haidi report ama pidragadi tum akhoi se
ꯍꯥꯏꯗꯤ ꯏꯆꯨꯝ ꯆꯨꯝꯅ ꯑꯔꯥꯟꯕ ꯇꯥꯍꯧꯕ ꯍꯥꯏꯗꯣ ꯑꯗꯨꯝ ꯑꯣꯏꯔꯒ ꯂꯩꯕꯩ ꯃꯃꯤ ꯎꯕꯁꯤꯗ ꯈꯤꯇꯪ ꯑꯩꯅꯁꯨ ꯈꯪꯖꯕ ꯂꯝꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯅꯣꯡꯇ ꯑꯩ ꯆꯤꯡꯗ ꯆꯪꯉꯒ ꯅꯣꯡꯃꯩ ꯀꯥꯞꯅꯔꯨꯕꯒꯤ ꯋꯥꯔꯤ ꯑꯩꯅ ꯂꯤ ꯌꯥꯄꯣꯟꯇꯦ ꯑꯩ ꯀꯥꯞꯅꯕ ꯌꯥꯎꯗꯕꯅꯤ ꯑꯗꯨꯕꯨ ꯈꯤꯇꯪ ꯑꯩꯅ ꯈꯪꯖꯕꯗ ꯅꯦꯔꯦꯇꯤቭ ꯋꯥꯔ ꯑꯗꯒꯤ ꯃꯤꯅ ꯍꯩꯅ ꯁꯤꯡꯅ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯑꯗꯨ ꯑꯗꯥ ꯇꯧꯕꯩ ꯄꯣꯠ ꯍꯥꯏꯁꯤꯃ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯩꯕ ꯀꯨꯀꯤꯒꯤ ꯃꯥꯏꯀꯩꯔꯣꯝꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯁꯤꯅ ꯀꯨꯀꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃ ꯌꯥꯝ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯟꯗ꯭ꯔꯕꯅꯤ나 ꯑꯩꯈꯣꯏꯅꯁꯨ ꯄꯣꯁ ꯊꯥꯒꯠꯄꯗ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯃ ꯍꯥꯏꯕꯗ ꯄ꯭ꯔꯨꯐ ꯄꯤꯕꯤꯔꯛꯑꯣ ꯑꯣꯖꯥ ꯔꯣꯍꯟ ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯁꯨ ꯄꯉꯥꯡ ꯉꯥꯡꯉꯛꯀꯅꯨ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯑꯃꯨꯛ ꯂꯩꯔꯕꯅꯤ나 ꯀꯃꯥꯏꯅ ꯀꯔꯤ ꯍꯥꯏꯔꯀꯥꯟꯗ ꯃꯄꯥꯟꯂꯣꯝꯗ ꯑꯩꯈꯣꯏꯁꯦ ꯅꯦꯔꯦꯇꯤቭ ꯄꯤꯕ ꯃꯇꯝꯗ ꯇꯧꯔꯛꯏꯕ ꯑꯦꯇꯦꯛꯁꯤ ꯀꯨꯀꯤꯅ ꯇꯧꯕꯅꯤ ꯁꯣꯛꯏꯁꯤꯅ ꯃꯩꯇꯩꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯒ ꯑꯉꯝ ꯑꯊꯧꯁꯤꯡꯁꯤꯅ ꯍꯥꯏꯕꯒꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡꯁꯤꯅ ꯍꯥꯏꯕꯁꯤꯅ ꯌꯥꯝꯅ ꯑꯀꯟꯕ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕꯤꯔꯤ ꯔꯦꯂꯤ ꯆꯠꯇꯅ ꯑꯉꯝꯕ ꯆꯥꯡꯗ ꯑꯦꯖꯤꯇꯦꯁꯟ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ JC ꯐꯣꯝ ꯇꯧꯕ ꯌꯥꯗꯅꯕ ꯑꯗꯨꯗꯨꯒ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯖꯁꯇꯤꯁ ꯐꯪꯍꯧꯅꯅꯕ ꯍꯥꯏꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯃꯔꯨꯑꯣꯏꯅ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩꯔꯣꯝꯗ ꯕꯣꯝ ꯇꯥꯔꯛꯈ꯭ꯔꯤꯁꯤ ꯅꯍꯥꯟꯒꯤꯁꯤꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇ꯭ꯔꯦ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯔꯕꯩꯌꯦꯅ ꯑꯍꯟ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯏꯄꯨ ꯍꯥꯏꯇꯥꯔꯦ ꯀꯣꯏꯔꯦꯡꯒꯤꯗ ꯃꯥꯏꯗ ꯕꯣꯝ ꯇꯥꯔꯛꯄꯗꯒꯤ ꯂꯩꯈꯤꯗꯕꯒꯤ ꯏꯟꯁꯤꯗꯦꯟꯁꯨ ꯂꯩꯔꯦꯀꯣ ꯃꯇꯝꯗꯨꯗꯁꯨ suspected militants fired rocket and killed an elderly person haina adum piba reports matamduda kukina sumaina chingdagi misal kaptharakpadagi maitaygi town namda moirang koba town amagi manakta leiba koireng koba hanagi former CM amagi mayumna tasellakanda pokhaibani haisi report se kaidong nungda chumna pide haitare asi se hoi khangde tariba ichil naw singna yam line lobirambadi ai adubu narrative sidi mapalomda sum chakkiba matamda akhoi di hanadagi majority haiba ai kaino do take line do sum leimna sida aina landa mai jusin bai wadi na te ko adubu akhoi sum ichum chumna lalau lan base adum oiraga su leire aduduna khatang lal hodana ba hai tare khatang report sa piba matamda kitang mayek sengna pibira kanda di haidi akhoi da su kitang safara kani haiba sigi kaino sitang ne aina sum thamjaningi je adagi nahawai masigi narrative sigi matangda khoigi kukina aduni adani Christian ni minority ni aduni to matamda su akhoina adum matamduda mapalomda chattana khotana ngangdana khotana smai tobani masing je sini maitai ge masing na sini kuki je Christian oijaraga su moi Manipur da minority na kaujaraga su moi Mizoram da su lei Nagaland da su lei adu tobulai na phajana wari se lira akanda di mayam da su o haiba ma laeba aduduna sumaina wari kyan tana ma phajana haidragadi mayam da su khoi je panglan lana chatkidubagi mami amasu lei hai tare aduduna sidi haidi aina su yamna thawai nungai jadab sigumba katang informative oiba wa mangangkhala azu akhoi gi adum social media sida kaide even message thar ko pau yawi nangdi Christian lining chapani na imalaba ki damakta kem tawra anu ga ise sum tawri hai tare sigumba se ado oi ai kasu thongna han ga dabudi leite ai tawon dokpadi dum tawgini adum haidi kaigino da sidi mina sai gera ngang gera imaleba ki phuru ki khai tang tadi tawda yadam ni na ko aduna dum hona minagi si mamang dakta ju hoi maiti ku kilan matamda wana hona minagi ba mayam do hojikti dum haidi adum haidi wathi jabam khondi jabam oi koina sumaini informative oiba information porok pasisu mi masing yamde phajana masi welcome tawraga lobi basaduna kitang khoi wakhal tamina si akhoi masem se saunaraga wathi ware mayam ma ngangnara kanda tongan ba keno mayam ma agenda mayam ma sagala leido sarupudi kamain tawdana hojik la iba keno mayam je pressure mayam je akhoi thengnamina sige kamain tawdana akhoi punna lanthengai je hojikti nomai gi bomgi langi sigi lan khata natre koki lan haiba musu la intellectual gi lan haiba musu la auna Rajesh Paul je engon de am toina comment pirakpa kainoni koi gi marup ama hai tare ma se sigi Mahabali dagi ningol ama lobani Rajesh tang na budi ai khangam de na khalam be ai nang masak yam munna khange yam toina se engon da comment pirakpa angang ne ado noma phajana dum unasi ai thoi ai chatli sini yam lu rise ko nahan trong lau be da ai protest numita dum chacharui ngamba aidi akogi asok apan yengba khotpa aidi pura akogi mamang kogi CRPF kem changmadudi hoi ai thengna lakpagi matumade yauja houtre adubu ai trong lau be da di leira kanda ya wara pa mayam ma dum yengsen jarami ko si yengam base ajik laibak thiba hai gadra aina
ꯄꯪꯍꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯐꯣꯇꯣ ꯚꯤꯗꯤꯑꯣꯗꯤ ꯑꯩ ꯊꯥꯒꯠꯍꯧꯗ꯭ꯔꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯅꯍꯥꯟꯁꯨ ꯑꯦꯖꯦꯟꯗꯥ ꯑꯃ ꯁꯟꯇꯣꯔꯛꯑꯦ ꯃꯣꯏꯔꯥꯡꯗ ꯏꯔꯥꯡ ꯊꯣꯛꯑꯒ ꯂꯥꯛꯇꯦꯅ ꯑꯗꯨꯝ ꯇꯧꯔꯛꯏ ꯑꯩꯈꯣꯏꯁꯦ ꯆꯠꯂꯦ ꯀꯗꯥꯏ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯀꯗꯥꯏ ꯑꯗꯨꯅ ꯔꯥꯖꯦꯁ ꯑꯩ ꯅꯪ ꯃꯁꯛ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯦ ꯐꯖꯅ ꯅꯣꯡꯃ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯧꯖꯤꯛꯀꯤ ꯇꯟꯖꯥꯁꯤꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯣꯟꯁꯤꯟꯅꯔꯀꯥꯟꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧ ꯂꯩꯕ ꯌꯥꯄꯣꯠ ꯅꯠꯇꯦ ꯉꯁꯥꯏꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯝꯃꯤ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯖꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯊꯣꯛꯄꯤꯔꯛꯑꯅꯨ ꯍꯥꯏꯗꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯝꯃꯤ ꯀꯩ ꯃꯔꯝꯒꯤ ꯑꯣꯏꯗꯣꯏꯅꯣꯅ ꯑꯩꯅ ꯁꯨꯝ ꯍꯪꯖꯔꯨꯕꯗ ꯏꯌꯥꯝꯕ ꯃꯔꯨꯞꯀꯤ ꯍꯥꯏꯕ꯭ꯔꯥ ꯏꯅꯥꯎꯒꯤ ꯍꯥꯏꯕ꯭ꯔꯥ ꯑꯁꯣꯏꯕ ꯈꯔ ꯂꯩꯈ꯭ꯔꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯆꯪꯉꯨꯕꯗꯨ ꯌꯥꯝ ꯋꯥꯔꯧꯏ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯖꯥꯒꯤ ꯊꯕꯛ ꯊꯣꯛꯂꯛꯑꯅꯨꯅ ꯍꯥꯏꯔꯦ ꯑꯩꯅ ꯐꯔꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯆꯪꯉꯨꯕꯗꯣ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯖꯔꯒꯦ ꯇꯧꯕꯗꯗꯤ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯀꯥꯎꯊꯣꯛꯅꯔꯒ ꯑꯩꯁꯦ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯖꯥꯒꯤ ꯊꯕꯛ ꯊꯣꯛꯂꯛꯑꯅꯨ ꯍꯥꯏꯔꯥꯅ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯑꯃꯨꯛ ꯃꯥ ꯃꯁꯥꯃꯛꯁꯨ ꯑꯣꯖꯥ ꯑꯣꯏ ꯑꯗꯣ ꯑꯉꯥꯡꯅ ꯅꯣꯡ ꯐꯥꯗꯣꯛ ꯁꯣꯏꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯃꯅ ꯅꯣꯡ ꯐꯥꯗꯣꯛ ꯁꯣꯏꯔꯛꯄ ꯃꯇꯝꯗ ꯇꯥꯛꯏꯕ ꯑꯣꯖꯥꯗꯨꯅ ꯅꯪꯗꯤ ꯃꯃꯥꯡꯊꯛꯇ ꯑꯐꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯑꯒꯁꯨ ꯍꯟꯗꯛ ꯑꯃꯈꯛ ꯁꯣꯏꯕꯁꯤꯅ ꯅꯪ ꯀ꯭ꯂꯥꯁꯇꯩ ꯇꯥꯟꯊꯣꯛꯑꯅꯤ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯑꯐꯕ ꯀꯩꯁꯨ ꯇꯤꯆꯤꯡ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯍꯣꯏ ꯃꯔꯛꯇ ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯆꯍꯤ ꯃꯌꯥꯝ ꯑꯃ ꯑꯩ ꯄ꯭ꯔꯖꯥ ꯁꯦꯕꯥ ꯇꯧꯔꯛꯄꯁꯤꯗ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯌꯥꯎꯔꯝꯒꯅꯤ ꯌꯦꯡꯅꯤꯡꯗꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯝ ꯇꯧꯔꯒꯁꯨ ꯂꯥꯛꯏ ꯉꯝꯅꯅꯕ ꯍꯣꯠꯅꯔꯒꯁꯨ ꯂꯥꯛꯏ ꯐꯖꯅꯁꯨ ꯀꯩꯁꯨ ꯉꯥꯡꯉꯛꯇꯦ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯖꯥꯒꯤ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯑꯅꯝꯕꯅ ꯇ꯭ꯔꯣꯜ ꯑꯗꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯗꯨꯝ ꯆꯥꯔꯒ ꯂꯥꯛꯄꯁꯨ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯕꯨ ꯀꯨꯀꯤ ꯃꯩꯇꯩ ꯂꯥꯟ ꯃꯅꯨꯡꯗꯁꯨ ꯉꯥꯏ ꯔꯣꯍꯟꯗꯤ ꯍꯥꯎꯒꯤ ꯂꯥꯏ ꯂꯥꯠꯄꯅꯤꯅ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯂꯥꯏ ꯂꯥꯠꯄꯅꯤ나 ꯃꯁꯤ ꯏ ꯁꯦꯡꯗꯕꯅꯤ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯜꯅꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯉꯤ ꯇꯧꯕꯗꯕꯨ ꯑꯩꯗꯤ ꯑꯩ ꯏꯃꯥ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤꯗꯃꯛꯇ ꯑꯩꯗꯤ ꯊꯕꯛ ꯇꯧꯕ ꯂꯦꯞꯄ ꯌꯥꯗꯦꯀꯣꯅ ꯈꯜꯂꯒ ꯑꯩ ꯑꯃꯗꯃꯨꯛ ꯆꯦꯜꯂꯤ ꯑꯃꯗꯃꯨꯛ ꯆꯦꯜꯂꯤ ꯑꯃꯗꯃꯨꯛ ꯋꯥ ꯉꯥꯡꯕ ꯆꯠꯂꯤ ꯉꯝꯅꯅꯕ ꯑꯩ ꯆꯦꯜꯂꯀꯥꯟꯗ ꯉꯝꯅꯅꯕ ꯑꯩ ꯊꯧꯗꯥꯡ ꯈꯔꯗꯤ ꯂꯧꯈꯤ ꯃꯇꯝꯗꯨꯗ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯈꯔꯗꯣ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯩꯒꯤ ꯐ꯭ꯂꯥꯏꯠ ꯕꯔꯥꯒꯤꯕꯨ ꯑꯣꯏꯔꯣ ꯗ꯭ꯔꯣꯟ ꯂꯩꯕꯗꯕꯨ ꯍꯥꯏꯗꯤ ꯑꯣꯏꯔꯣ ꯈꯔ ꯑꯩꯅ ꯏꯇꯣꯝꯗꯅ ꯂꯧꯕ ꯉꯝꯈꯤꯗꯕ ꯊꯧꯗꯥꯡꯗꯨ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯉꯝ ꯉꯝꯕ ꯂꯨꯄꯥ 10, 20, 50, 100, 1000 ꯍꯥꯞꯄꯤꯔꯛꯄ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞꯁꯤꯅ ꯑꯃꯨꯛ ꯑꯣꯟꯁꯤꯟꯕꯤꯔꯛꯑꯀꯥꯟꯗ ꯑꯩꯉꯣꯟꯗ ꯔꯣꯍꯟ ꯍꯥꯏꯕꯁꯤ ꯖꯤꯄꯦ ꯔꯣꯍꯟꯅꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯕꯗꯅꯥꯝ ꯑꯆꯧꯕ ꯑꯃ ꯇꯧꯗꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯏ ꯆꯨꯞꯄꯅꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯑꯗꯨꯝ ꯑꯣꯟꯁꯤꯟꯕꯤꯔꯛꯏꯁꯤꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯗꯨꯝ ꯁꯥꯡꯕ ꯇꯦꯟꯕ ꯃꯅꯤꯄꯨꯔꯒꯤ ꯃꯇꯝ ꯈꯔꯁꯦ ꯑꯗꯨꯝ ꯑꯩꯅ ꯁꯦꯕꯥ ꯇꯧꯖꯔꯛꯄꯗ ꯈꯪꯕꯗꯤ ꯃꯩꯇꯩꯅ ꯃꯩꯇꯩ ꯍꯥꯠꯄ ꯍꯥꯏꯁꯦ ꯅꯣꯡꯃꯩꯅ ꯕꯣꯝꯅ ꯇꯣꯞꯅ ꯍꯥꯠꯀꯗꯕ ꯅꯠꯇꯦ ꯃꯩꯇꯩꯅ ꯃꯩꯇꯩ ꯍꯥꯠꯄ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯈꯤꯇꯪ ꯋꯥꯡꯈꯠꯂꯛꯄ ꯈꯤꯇꯪ ꯁꯥꯐꯅ ꯊꯕꯛ ꯇꯧꯔꯛꯄꯁꯤ ꯎꯕ ꯌꯥꯗꯦ ꯑꯗꯨꯝ ꯀꯛꯊꯠꯅꯅꯕ ꯁꯣꯏꯗꯠꯅꯅꯕ ꯃꯥꯡ ꯇꯥꯛꯅꯅꯕ ꯁꯤꯟꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯝ ꯃꯁꯤ ꯇꯧꯔꯒ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯩꯁꯨ ꯑꯩ ꯅꯨꯡꯉꯥꯏꯇꯕꯁꯨ ꯀꯩꯁꯨ ꯈꯟꯗꯦ ꯍꯥꯟꯅꯗꯩꯁꯨ ꯑꯩ ꯈꯟꯁꯨ ꯈꯜꯂꯛꯇꯦ ꯑꯩ ꯉꯝꯅꯅꯕ ꯑꯩꯒꯤ ꯑꯣꯟ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯑꯩ ꯃꯤꯅ ꯉꯥꯡꯕ ꯉꯥꯡꯗꯕꯗꯨꯗꯤ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯊꯝꯗꯦ ꯑꯗꯨꯕꯨ ꯑꯩ ꯏꯔꯩꯕꯥꯛ ꯑꯩ ꯐꯨꯔꯨꯞꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩ ꯍꯣꯠꯅꯕꯗꯤ ꯑꯩ ꯂꯦꯞꯄ ꯌꯥꯗꯦꯀꯣꯅ ꯈꯜꯂꯀꯥꯟꯗ ꯑꯩ ꯉꯁꯤꯐꯥꯎ ꯁꯨꯝ ꯑꯩ ꯍꯣꯠꯅꯖꯔꯒꯁꯨ ꯁꯨꯝ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝꯅꯁꯨ ꯑꯩꯅ ꯎꯕꯤꯔꯝꯒꯅꯤ ꯉꯥꯡꯉꯤ ꯆꯩ ꯂꯦꯞꯇꯅ ꯑꯗꯨꯝ ꯋꯥꯊꯤꯁꯦ ꯆꯥꯕ ꯑꯗꯨꯝ ꯂꯦꯞꯇꯦ ꯑꯗꯨꯕꯨ ꯑꯩ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦꯀꯣꯅ ꯈꯜꯂꯒ ꯑꯗꯨꯝ ꯑꯩ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯃꯃꯥꯡ ꯊꯥꯅ ꯑꯗꯨꯝ ꯑꯩ ꯆꯤꯡꯖꯔꯤꯁꯤꯅꯤ ꯆꯤꯡꯁꯨ ꯆꯤꯡꯒꯗꯤ ꯍꯧꯖꯤꯛ ꯑꯦꯅꯤ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯑꯩ ꯃꯃꯥꯡ ꯊꯥꯔꯒ ꯑꯩ ꯑꯗꯨꯝ ꯆꯠꯆꯒꯅꯤ ꯆꯤꯡꯖꯒꯅꯤ ꯃꯌꯥꯝꯅ ꯆꯩꯕ ꯉꯥꯡꯕ ꯈꯣꯠꯄ ꯇꯧꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃ ꯊꯝꯃꯒ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯈꯤꯁꯤ ꯀꯅꯥꯅ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯦꯟ ꯑꯗꯩ ꯃꯥꯅ ꯀꯔꯤ ꯃꯩꯇꯩ ꯄꯥꯉꯜ ꯑꯗꯩ ꯃꯥꯅ ꯃꯩꯇꯩ ꯍꯤꯟꯗꯨ ꯑꯩꯈꯣꯏꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯠꯆꯕꯅꯤ ꯑꯗꯨꯅ ꯑꯗꯨ ꯍꯥꯏꯕ ꯇꯣꯉꯥꯟꯕ ꯂꯣꯏ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯃꯤꯟꯅꯔꯒ ꯃꯩꯇꯩꯂꯣꯟ ꯄꯨꯟꯅ ꯉꯥꯡꯕ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤꯀோ ꯑꯗꯨꯅ ꯄꯨꯟꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯃꯛꯇ ꯌꯥꯏꯐꯅꯅꯕ ꯃꯩꯇꯩ ꯐꯨꯔꯨꯞꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯐꯖꯅ ꯑꯗꯨꯝ ꯍꯣꯠꯅꯃꯤꯟꯅꯈꯤꯁꯤ ꯑꯩꯅꯁꯨ ꯍꯟꯖꯤꯟ ꯍꯥꯏꯗꯤ ꯍꯥꯏꯖꯕꯗꯨꯅꯤ ꯃꯥꯂꯦꯝꯉꯥꯟꯕꯤ ꯑꯣꯏꯅꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯃꯈꯛꯅ ꯊꯥꯗꯣꯛꯄ ꯃꯣꯏꯒꯤ ꯐꯦꯛ ꯑꯦꯀꯥꯎꯟ ꯍꯥꯡꯕ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯃꯥꯁꯤ ꯀꯨꯏꯔꯦ ꯑꯩꯉꯣꯟꯗꯁꯨ ꯀꯣꯃꯦꯟ ꯄꯤꯖꯔꯛꯄ ꯑꯗꯣ ꯃꯥꯂꯦꯝꯉꯥꯟꯕꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯌꯥꯎꯔꯤꯕ ꯒ꯭ꯔꯨꯞꯇꯣ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯍꯧꯖꯤꯛ khitang yadabay mami ubadu da noi su frustration uthok tana haidi noi gi oiba mi la audre haibadugi
ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯖꯗꯕꯒꯤ ꯑꯗꯨꯝ ꯇꯧꯖꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯋꯤ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯑꯃꯗ ꯄ꯭ꯔꯖꯥꯅ ꯑꯃꯨꯛ ꯃꯌꯥꯝ ꯌꯥꯕꯤꯒꯅꯤ ꯃꯇꯝ ꯑꯃꯗ ꯄ꯭ꯔꯖꯥꯅ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯁꯥꯎꯗꯅ ꯑꯃꯨꯛ ꯆꯩꯒꯅꯤ ꯃꯁꯤ ꯃꯌꯥꯝꯁꯦ ꯂꯩꯕꯥꯛꯁꯤꯒꯤ ꯆꯣꯡꯊꯣꯛꯎꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯈꯔ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯍꯣꯠꯅꯃꯤꯟꯅꯕ ꯇꯥꯕꯅꯤ ꯑꯗꯨꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯁꯨ ꯆꯤꯡꯊꯅꯔꯒ ꯇꯧꯕꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯤꯇꯪꯗꯤ ꯃꯁꯤ ꯇꯣꯛꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯣꯀꯦ ꯆꯟꯗ꯭ꯔꯃꯅꯤ ꯁꯤꯡꯊꯣꯛꯆꯣꯝ ꯍꯥꯏ ꯗꯣꯟ ꯃꯤꯁꯒꯥꯏꯗ ꯁꯤꯔꯤꯗꯣ ꯃꯩꯇꯩꯅꯤ ꯈꯪꯉꯤ ꯅꯍꯥꯛꯅ ꯔꯣꯡ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯇꯧꯕꯅꯤ ꯑꯣꯅꯦꯁ ꯑꯣꯏꯕꯤꯌꯨ ꯃꯤꯉꯣꯟꯗ ꯑꯣꯏꯗ꯭ꯔꯁꯨ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯤꯅꯝꯒꯅꯨ ꯉꯁꯥꯏꯗꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯄꯣꯏꯟꯁꯦ ꯑꯣꯖꯥꯅ ꯂꯧꯁꯤꯟꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯖꯔꯤꯁꯤꯅ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯤꯗꯣ ꯃꯩꯇꯩꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯄꯤꯕ ꯃꯇꯝꯗ ꯁꯤꯔꯤꯕ ꯑꯉꯥꯡꯁꯦ ꯃꯩꯇꯩꯒꯤ ꯑꯉꯥꯡꯅꯤ ꯆꯣꯡꯂꯥꯎꯕꯤ ꯍꯥꯏꯕ ꯈꯨꯟꯁꯦ ꯃꯩꯇꯩꯒꯤ ꯈꯨꯟꯅꯤ ꯃꯣꯏꯔꯥꯡ ꯀꯧꯕ ꯇꯝꯄꯥꯛꯀꯤ ꯂꯝ ꯇꯥꯎꯟꯁꯦ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩꯖꯕ ꯈꯨꯟ ꯃꯆꯥ ꯑꯃꯅꯤ ꯀꯥꯞꯊꯔꯛꯏꯁꯤꯅ ꯆꯤꯡꯗꯒꯤꯅꯤ ꯑꯗꯨ ꯈꯤꯇꯪ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗꯨꯅ ꯁꯤꯗꯗꯤ ꯑꯩꯅ ꯍꯥꯏꯗꯤ ꯃꯀꯣꯛꯇꯒꯤ ꯐꯖꯅ ꯇꯥꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯣꯏ ꯑꯗꯨꯝ ꯊꯦꯡꯅꯃꯤꯟꯅꯔꯁꯤꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯔꯛꯇꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯌꯥꯎꯔꯛꯏꯁꯤꯅꯤꯀꯣ ꯑꯗꯨꯝ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗꯁꯨ ꯉꯥꯏꯔꯦ ꯑꯃꯗꯁꯨ ꯉꯥꯏꯔꯦ ꯑꯗꯨꯝ ꯌꯥꯎꯔꯛꯈꯤꯅꯤ ꯃꯁꯤ ꯃꯌꯥꯝꯁꯤꯗꯤ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏ ꯅꯍꯥꯟ ꯕꯟ ꯅꯨꯡ ꯀꯩꯀꯩ ꯃꯌꯥꯝ ꯇꯧꯕꯁꯤꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯆꯥꯅ ꯊꯛꯅꯅꯕ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯏꯗꯤ ꯗ꯭ꯔꯥꯏꯚꯔ ꯍꯥꯏꯇꯥꯔꯦ ꯁꯣꯛꯄ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯃꯔꯛꯁꯤꯗꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯀꯦ ꯇꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯩ ꯏꯁꯥꯁꯨ ꯆꯠꯄꯗꯤ ꯉꯝꯖꯍꯧꯗ꯭ꯔꯦ ꯀꯧꯇꯥꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒ ꯑꯩꯈoi ꯃꯩꯇꯩꯁꯤꯡꯒ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯊꯣꯛꯅꯕ ꯑꯆꯧꯕꯗꯨꯁꯨ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯌꯥꯎꯔꯀꯥꯟꯗ ꯂꯣꯏꯁꯤꯟꯕꯤꯈꯤꯕꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯥꯟꯅꯔꯀꯥꯟꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩ ꯃꯌꯥꯝꯗ ꯕꯤꯗꯥꯏ ꯂꯧꯖꯩ ꯊꯦꯡꯛ ꯌꯨ